Hello ma'am, ngasi su RR Project ne amna nungairaba movie ma puduna lakle. Movie sigi maming na The Kid Who Would Be King. Film asi 2019 da puthokiba family amadi adventure da based toba movie amani. Film asigi panbiaba rating khara pallabadi IMDb rating da 10 ge manung da 6.1, Rotten Tomatoes da 90% aduga Metacritic da 66% ni. Film asigi samlakpa wari khara pallabadi Lex kauba chai train thoda ngairiba angang nupa masa amana thain ngai gi oiba ningthaugi thang ama phangami. Angna thang asi phanglaba matungda hangna kari oirakhiba aduga mangonda takiba dasa singa sina kari no haiba du masida mayek sengna uli adudi ma'am matam mangandabida film asigi asengba wari rom doina mai onselasi. Film asigi ahanba sinda Arthurian Britain hariba mafam asigi wari amadagi horai. Hariba wari asi ngasi dagina sahi kayagi mamangi wari amani. Lam masida ningthaw amana panduna leirami. Ningthaw asigi masanupa amta poklamde. Maram masina makhoigi lam asigi ningthaw oibinaba kanamta leiramde. Madudagi ningthawgi khubam masi pamakpana maram oiraga makhoigi lam masida leiriba miyoi mayam asi lan kya soknarami. Matang asida Merlin kauba nupa masa ama thoroktuna nupa asina maki mejiki sakti kya sizinaduna thang ama semami. Aduga mahakna thang adu nung amade yungsenduna thamami. Masigi matungda mahakna sumna hairami madudi karigumba aina yengiba thang asi kanagumana satpa ngammabadi satpa ngamliba misak aduna mafam masigi ningthaw oigani haina lauthoami. Adubu makhoigi mafam asida leiriba miyoi mayam aduna jungliba thang asi kanamtana satpa ngamnamde. Matang asida angang ama sangtuna angang asina thang adu laina salami. Hairiba angang adugi mamingna Arthur haina kaurami. Aduga mahakse author gi masanupa amani. Arthur na chaur aba matungda makhoigi lebak asi mahakna ningthaw oiduna mahakki makhada rule tawduna leirami. Arthur hariba angang asidi yamna mabuk mapau phaba misak amani. Maram masina mahakki yeknaba sing aduga mahakka lan tawdabida mahakna marup oina sanaduna yamna nungaina hingduna leirami. Arthur na makhoigi mafam asida leiriba miyoi sing asi mahakna chap manaba miyengde yengami aduga matam ayambada makhoigi round table aduda mahakna meeting su tawrami. Makhoigi asumna yamna nungsi sanana ingna chingna leiba mawong asi uba matamda nongmadi mafam asida wish ama laktuna makhoigi jaga asida attack tawsalaami. Hairiba wish asi atai kanam toiramde Arthur ge pokminadaba machanupi moirami mahakki mamingna Morgana haina kaurami. Morgana na makhoigi kingdom asigi ningthawni hainasu khanjaraga leirami. Adubu mahakna sakti yamna leijaba tarabasu Merlin budi mahakna maithiba piba ngamamde. Maram asina Merlin na Morgana asibu leibak manungda phumjanduna thamkhirami. Morgana na leibak manungda phumlamdaida mahakna asumna hairami. Ai nongma natraga nongmadi aikhoigi Prithvi hariba leibak asida soidanamaki halakhigani. Hoigi leibak asida miyoi amaga hek nungsinartraba matamda haibadi lan tarokpa matamda ai mafam aduda soidanamaki halakhigani. Masigi matungda aikhoida mathanggi sinda present time gi matam amada ulai ngasagi aikhoina takiba wari sing adu hojik lairik amada yauduna leirami. Hairiba lairik asi sei train thoda ngairiba Alex ko wanupa masa amagi oiduna leirami. Present time gi matam masidani hojik mi amaga nuksina daba yamna lan tongnariba matam masi. Masigi matungda Alex adu school chalami magne school chatpa matamda mahakki friend gi message ama laami. Mahakki friend adugi mamingna Biders haina koromi. Biders na Alex ta message tharakliba asi mahakpu mateng pangwina ba hairakpa oirami. Maramdi Biders asi hojik atopa angangsingna mahakpu phuduna leibo oirami. Masigi matungda Alex adu Biders na leiriba mafam aduda yamna tuna laami. Mahakna mafam aduda yorokpa matamdadi mahakki friends Biders adu makhoigi atopa marup anina yamna thina laknaduna leirami. Alex ta mahakki marup Lens aduda Bidar adubu thadoknaba hairami. Adum oinamak Lens hariba mahakki atopa phatraba marup aduna Alex bu oina inturamaba matungda makhoi mafam asdagi chatkirami. Asumna Alex ta Lens na inturamba aduna maram oiraga Alex science ki project work adu mafam asda kairami. Masi uba matamda Alex adu yamna sawningami madudagi mahakna mafam asdagi sat launa hongatuna Lens ki manakta selaktuna Alex amadi Lens makhoi ani mafam asida phudatnarami. Makhoi ye sumna khana sainaba sina maram oiraga makhoi sing adu head mistress ki manakta yoromi. Tubu makhoi ahum madu khanabagi damakta khamduna mafam asida thamaurami. Ngahak leirba matungdadi Alex adu mathwai nungaitana mahak mayumda halaami. Alex ta Bidarna mahakpu kanbibagi damakta yamna thagatpa phongdoami. Masigi matungdagidi Alex amadi Bidar makhoi ani asi yamna luna tinaba marup ama oikhirami. Bidar sariba angang nupa masa asidi magic trick asi yamna pamjaba angang ama oirami.
Masigi matungda Alexna mayumda halakpa matamda mahaki mamana mahaki masada soiba adu uba matamda mahaki mama adu yamna pakatpa phawjarami. Alexki mamana Alexta nahaki oza aduda nahakna karigidamak asengba pumbasing adu loina haidribano haina hairami. Masida Alexna sumna kuma ami ai matungda asigumba khana chenaba asi amuk hana tawba pamde. Khogi principal na thamliba detention gi matam adudadi Lens amasung kai makhoi anina Bidar amasung Alex makhoi ani asidi phuba pamduna leiribani. Sen asi sense toduna ngasai lebak manungda phungkraba Morgana hairiba nupi adubu aikhoida mu uhalai. Akse haujikti lebak manungda phajanduna leiribani. Adubu haujiki matam asida khanai chenaba mayam ama thorakpa asina maram oraga mak asi khoigi sangsara asida lakpagi matam adu yauraami. Haibadi aikhogi Prithvi asidadi nungsi sanana amta miyoi sing asi leite maram asina makhoi sing adu yamna khanya chainaba adu thokpana maram oraga mahakna mamangda wasakhiba aduna maram oraga aikhogi Prithvi asida Morgana hairiba nupi asi amuhana lakadoribani. Nongmadi Alex adu mayumda halakpa kandada Lens amasung kaye makhoi anina mahakpu phudoigi tanaraami. Makhoi anina asumna tanarakpa aduda Alex adusu yamna kanna chelami madudigi mahakna construction gi site amada yorokpa matamdadi akaiba building amagi manakta mahak changa ami. Tanja asida Lens amasung kai makhoi anina Alex adubu phage haiduna changjelakpa matamdadi building adugi makhada Alex adu takirami. Masi uba matamda Lens amasung kai makhoi ani adudi mafam asidagi chenkirami. Adubu Alex ta tarak iba jaga adudi amonba lebak khara leirambana maram oraga mahak karisu soomde. Masigi matungda Alex adu mahak mayumda chatnabagidamakta mafam asidagi thorokpam yengduna leirami. Sumna mahakki mayumgi chatpam adu yengakpa matamda mafam asida thang ama yungduna leibadu mahakna urami. Madudagidi Alex na yungduna leiriba thang adu lokthokaba matungda mahakna mayumda puduna laami. Alex na thang adu satkibana maram oraga makhoigi mafam adugi ningthau adu Alex na oikrabani. Masigi paw asisu phaduna leiriba Morgana adusu tarami. Alex na mayumda yoraba matungdadi mahakna porkiba thang adu Bidarsta ulami. Hairiba thang asida symbol kaya amasu yektuna leirami. Ye iba symbol sing adu Latin warta loina iduna leirami. Thang aduda iriba word sing adu khangdabadagi makhoina mobile da Latin word sing adu type tawduna yengoba matamdadi makhoina asengba sing adu khangami. Madudi makhoina pora iba thang asi warida yaukiba King Arthur adugi thang adu oiduna leirami. Aduga hairiba thang asisu mahakna laikta pabada yaukiba thang aduni haibadu khangami. Masigi matungda Larik adu putoktuna Bidarda Alex na yengalami. Alex na wari sing adu Bidarda hairaba matungda mahakna tenta zone hairiba mafam adu mahakna map ta ulami. Alex ta su Bidarna asumna hairami aina sahi manga suba matamda aigi babaga loinana mafam aduda chatlure. Sigi matungda makhoi ani adu mafam asida thang adu paiduna sanarami aduga Alex ta mahakna pairiba thang adu Bidargi mareng bangda thamduna Bidarbu Alex ki right hand oina thamami. Asumna makhoi ani adu sanaba loiraba matungda Bidar su mayumda hankirami Alex su mayumda yoraba matungda mahakna porakpa thang adu upuda phajana lonsanduna thamkirami. Sen asi change tawduna nung achouba mayam leiba mafam amada aikhoida uhalai. Hairiba mafam asidagi aikhoida sahi 13 ta ngairiba nupa macha amabu thorakpa adu aikhoida uhalai. Duga mahakse mafi maron amata yaudabida grocery shop amada changa ami. Grocery gi dukan aduda mahakna yoraba matungda dukan mapu aduda mahakna yamna kiningai gi posak kaya amabu order torami. Sigi matungda mahakna makhutta sign khara tawduna grocery gi dukan mapu adubu mahakna control tawkhirami. Masigi matungda grocery nupa aduna seliba dressing adu mahakna loina lauraba matungda mahak adu main road ta mukthora ami. Mahakna main road ta tholokpa matamda police officer ani thengnarami. Police officer ani dusu mahakna control tawraba matungda mahakse Alex manakta puna baginamakta hairami. Asengbadi aikhoina hujik uriba nupa asi atai kanamta nate film asigi horokpa sinda magic yamna haiba Marlin haiba nupa aduni. Haknani yamna tamthiraba Morgana hairiba wish adusu phajankhiba adu. Aduga Alex na phangkhiba thang adu atai kanamtana semkhiba nate Marlin hairiba nupa asina semkhibani. Hujikti Marlin hairiba nupa asi Alex ki school aduda yorami. Madidigi mahaksu Alex tamba school aduda admission tawselami. Marlin school aduda tamaba matungda mahakna Hindi lon kaya mangangla ami. Mahakna sumna ngangba si atai mafam aduda leiriba miyoi sing aduna yamna nungairamde. Masigi matungda makhoi science teacher adu makhoi classroom aduda changa ami. Masigi matungda makhoi science oja aduna solar eclipse adu laagani haina haira ami. YSC taba matamda Marlin adudi amna pakatpa faurami. Aduga Marlin na makhoi science teacher aduda solar eclipse asi lakadaba kya watli haina hangami. Masida solar eclipse adu lakadaba numit mari ni kita ngai duna leirami.
ꯀꯔꯤꯒꯤꯗꯃꯛ ꯃꯥꯔꯂꯤꯟꯅ ꯄꯥꯈꯠꯂꯤꯕꯅꯣ ꯍꯥꯏꯕꯒꯤ ꯃꯔꯝꯗꯤ ꯁꯣꯂꯔ ꯏꯀ꯭ꯂꯤꯞꯁꯀꯤ ꯃꯇꯝ ꯑꯗꯨꯗ ꯅꯨꯃꯤꯠ ꯑꯁꯤ loina kumsankrabadi makoigi sangsara si pungmam mamgaduribani asumna numitkin mangan phangdraba mamlingai matam aduda leibak manungda phumjanduna leikraba Morgana hairiba tamthirba wis adu mahangna mafam asida thorakaduribani madudagi Marlin adu makoigi classroom adudagi chenthokraba matungda mahangna satra mayamgi lunch tawba maduda chenthoraklaga lunch tawbagi table amagi mathakta leptuna mahangna sumna laura ami makoigi ningthawasi atai kanamta nate Alex ni haina haira ami koigi praja mayam asibu kannabagidamagta mahangna numit marini gi matung aduda Morgana adubu maithiba pigadabani haina su laurami Marlin hariba wahi mayam asi Alex na taba matamda mahakti yamna kirami maram asina mahake friend Bidar adu mafam asigi puduna makoyani chen kirami numidangi matamda Alex na tumduna leiringai tanja asida mapandagi mahakna karigumba makhona matara ami asengba makidi Morgana na Alex bu hatnabagidamagta mahaki lanmi ama tharakpa oirami pamasida laiba Morgana gi lanmi asi Alex na ubu matamda Alex adu yamna kizarami madudagidi mahakna upuda hapsan kiba thang adu lokthoknabagidamagta upudu hangtokpa matamda thang adudagi mangana ma thoraami tanja asida Morgana gi lanmi adu Alex ki manakta laktuna Alex adu bu hatke toraami riba matam asida Alex di mahakna phangkiba thang adu phawbada ningthina paiba ngamdaribani aram masina Morgana gi lanmi aduna mangonda attack torokpa matamda mahakna pairiba thang adudi aithoktuna taraga leirami mata asida Marlin adu laktuna Morgana gi lanmi adu mahakna hatomi aduga Marlin adu mafam asida tukirami Alex ta Marlin na asumna haira ami aigi haichariba magic ki jadu mayam asi numidangi matamdadi sizinaba yade karimta kanade duga numidangi matamda mahakna Alex ki manakta lakliba asisu mangondadi yamna khudung thiningai oi haina swairami masigi matungda Alex ta Marlin na restaurant amagi voucher ama piramlaba matungda mahak mafam asigi chatkirami Marlin su Alex ta mahaki manakta laktuna mahaka unanabasu hairami Morgana su mahaki lanmi ama sikhiba sinamaram oraga mahakna khangami madudi makoigi sangsar asidasu Marlin hariba magic hairiba nupa asi lai haiba asi athangi numita Alex na school chatke tauringai matam aduda Alex si mamana mangonda leiriba thang adugi maramda hangami Alex na su mahaki mama aduda thang adugi maramda wari sing adu gyan tanaba loina lirami uga mangonda leiba thang asigi maramda iba lairik adusu ulami adum oinamak mahaki mama adunadi mahaki masanupa Alex na hairiba singasi amata thajaramde dudigi Alex ki mama aduna thang asi police ta sinakinaba hairami Alex na pariba larik adugi front page ta su asumna irami Alex asi nongmana traga nongmadi soidana makining thorakani haina dudigi Alex ki mama aduna sta mahaki mapagi maramda asumna haira ami nahaki baba adudi matam aduda ngaurabani maram asina aikhoibu mahakna loina thadoktuna thamami bani bungo thang adu piro police ta sinakrasi haina so haira ami masida Alex ta thang adu mafam astigi puraga bahak chen kirami masigi matungda Bidar samadi Alex makhoi ani punduna Marlin gi manakta lami Marlin na makhoi ani edu uraba matungda makhoi ani edu haki room da puduna lami asigi matungda Marlin na Bidar samadi Alex makhoi ani da ngasigi maramgi wari sing adu loina lirami uga Marlin na asumna so hairami matangmi matung ina aise angang adum oisela e haina so hairami uga ayak se hojik se 13 surabani marini gi matungdadi Morgana hariba yamna tamthiraba wis ajusu thola agani mahakna nahaki manakta yamna sathiraba soldier mayam ama puduna nahakpu hatnabagidamak lan tawba lakani masina nahakna makhoibu maithiba pigadabani haina Marlin Alex ta hairami masina numidangi matamdadi kanamta leiraroi wayasi taba matamda Alex na Marlin da mahakna hairiba singadu mahakti yaba ngamoi haiduna mahak mafam asidagi angadu Marlin da piramaga mahak chatki tawrami atang asida Marlin na mahaki magic ki power adu sizinaduna makhoigi room asigi thong adu lonsan kirami dudigi Marlin na mahaki asengba saiwan adu da ola aba matungda makhoida vision amabu uhalami dudi Morgana na makhoigi manakta karigumba lakpa tarabadi makhoigi Prithvi asi matau karamna mahakna mangan taan gani haiba du Alex ta loina uhalami Marlin na Alex ta sumna so hairami hawjiki matam asidadi aikhoigi samaj asida leiriba miyoi sing asi amana amabu amata nuksinade makhoi masen amana amabu yengthiba maithiba pinaba lan kya amasu soknei ram mayam asinani Morgana hariba wis aduna maki shakti edu henkalaktuna phamasida lakadoriba asi aram masina aikhoina solar eclipse asina laktringagi mamangda Morgana asibu halogdaba tarabadi mahakna mafam asida laktuna amangata kaya ama thoalagani hairami masida Alex na Marlin da adu oiba tarabadi Morgana asi aikhoina matau karamna hatkani Marlin na Alex ta sumna haira ami akpu hatke haiba tarabadi nakhoigi mafam asida natte aikhoigi mafam aduda chatlaga hatkadabani madu pumnamak mayam adu nahak nasana tantak
तौजगदबनी हायरमलगा मार्लिन अदु मफम असदगी मकू अमा ओलगा पायरगा चटखिरमी मदुदगिदी एलेक्स अमदी बीदर मखोय अनी अदु ngасai एलेक्स थांग अदु फंगखिबा नुंग अदुगी मनाक्ता लाअमी अदुगा मखोय अनीना थांग अदुबु यिंगंबा नुंग अदुगी मखोंग अदु खोथोक्तुना येंगबो मतमददी नुंग अदुगी मखोंगदा असुमना इदुना लेरमी नागुंबना थांग असिबु सतोकपा ngamba पाइबा मिसक अदुना फ्यूचर गी किंग ओइगदबनी हाइना हाइबा मफम असिदा एलेक्स ता लेबा लारिक अदु पुथोक्तुना मागना पारमी एलेक्स ना बीदरदा असुमना हाइरमी लारिक असी आइगी बाबाना आइगी नमक्ता थंबिरंबनी लारिक असिगी मतेंगना अखोइना मोर्गाना असी कराइदा लई हाइबा असी अखोइना थीबा फंगदुरबनी हारिबा वाई असी एलेक्स ना बीदरदा हाइरमी रमदुना मार्क्से टेंटिजल हारिबा मफम अदुदा चटनबगिदमक्ता बीदरदा हाइरमी ngaihak lairaba matungdadi mafam asi mamsankhirami masida एलेक्स ना खंगमी मदुदी मोर्गाना गी लानमी सिंग अदु मखोइगी मनाक्ता सोइदना मकी लागनी हाइबसी खोय अनीना मफम अदुदा सत्ये तौरिंgai matam अदुददी लेंस अमसुंग काये मखोय अनी अदु मफम असिदा लामी मदुदगिदी लेंस अमसुंग काये मखोय अनीना एलेक्स ना पारिबा थांग अदुबु लौनबगिदमक्ता तौराअमी मदुदगी एलेक्स ना माना पारिबा थांग अदु हानगी लेफम अदुदा नुंग अदुदा युंगसंदुना थममी असिगी मतुंगदा एलेक्स ना लेंस का वरी सानदुना लेरिंgai तंजा असिदा थांग अदुदगी मंगान अमा थोरकपा अदु एलेक्स ना उरमी मदुदगी मागना खंगमी मदुदी हारिबा तंजा असि मखोइगी अटैक तौबगी तंजा अदुनी हाइबा असि एलेक्स ना लेंस अमसुंग काये मखोय अनीदा असुमना हाइरमी नखोय अनी असि हाके लानमी ओइबा ताराबदी नखोय अनीदा अइना थांग असे सोइदनमक्की पीगनी अदुबु एलेक्स ना हारिबा वासिंग अदुदी मखोयना फागी ताथोअमी मदुदगी लेंस अमसुंग काये मखोय अनीना थांग अदु सतोकनबो होनबा मतमददी मखोयनादी सटपा ngamamde एलेक्स ना थांग अदु सतोकअबा मतुंगदा मखोयगी लेंगबांदा थम्मबा कनाददी मखोय अनी अदुसु एलेक्स की लानमी ओइखिरमी हारिबा तंजा असिदा मोर्गानागी लानमी अहुम लाअमी मसी उबो मतमदा एलेक्स की पार्टी अदु कंस्ट्रक्शन की साइट अदुदगी सेंथोखिरमी खोयना सेंथरोकपा मतमददी मफम असिदा मी अमता लेरमदे मदुदगी मखोय मफम असिदगी यामना कन्ना चेनबा हौराअमी तुंगदसु मोर्गाना की लानमी अमना यामना कन्ना तानराअमी अदुबु एलेक्स ना गाड़ी की थोंग अदु हांगतोकपा मतमदा थोंग अदुदा सुजनबदगी मोर्गाना की लानमी अदु मसेट मसेट काइदुना सिरमी सिदा एलेक्स ना खंगबा ngamami मदुदी मोर्गाना की लानमी सिंग असि स्केलेटन ngaतने हाइबसी खोइना सुमना तौदुना मोर्गाना की लानमी सिंग असिसु हाटपा याय हाइबसिसु एलेक्स ना खंगमी दुदिगी मखोय सिंग अदुसु गाड़ी अदुदा काखलगा यामना कन्ना थौराअमी अदुम ओइना मखोयदा तानरखिबा मोर्गाना की लानमी सिंग अदुना मखोयबु हाटके हाइदुना तौरमी मदुदगिदी मखोय गाड़ी अदुना मोर्गाना की लानमी सिंग अदुबु फलांग कोनना सुजनदुना हातोअमी मसीगी मतुंगदा लेंस ना एलेक्स ता करीनो नाहना तौरिबसे हाइदुना यामना थिना सावरमी दुदिगिदी एलेक्स ना वरी सिंग अदु खरा लीरबा मतुंगदा मखोय सिंग अदु एलेक्स की मेमदा लाअमी अदुगा वरी असिगी मतंगदा मखोय वरी क्या खनरमी सिदिगी मखोयना खंगमी मखोयदा थोइबा थौदोकसिंग असि वारी अदुगी मतुंग इना लोइना थोरकपने हाइबसी सिगी मतुंगदगिदी लेंस अमसुंग काये मखोय अनी अदु एलेक्स येकनाबा ओरंबा अदु हौजिकति मखोय मरुक ओइखिरमी अदुगा मखोय सिंग अदु राउंड टेबल नमदा फमदुना वरी क्या खनदुना सु लेरमी वरी सिंग असि खनबा लोरबा मतुंगददी लेंस अमसुंग काये मखोय अनी अदुसु एलेक्स ना टेंटिकल हारिबा मफम अदुदा चटपा अदु मखोयसु यारमी एलेक्स ना चटसे हारिबा मफम असि महाकना हाना लैरुरबनी दुगा महाकना मपागा मफम अदुदा लैरबा मतुंगदा मोर्गानागी लैफम अदुसु महाकना थिदोकपा पामलिबनी मथंगे सिंदा अखोयदा मोर्गाना हारिबा नुपी अदु अमु उहलई महाकसे चाही क्यागी मतुंगदा हौजिक महाकसे फ्रीडम फंगबनी अदुगा महाकसे सोलर इक्लिप्स की मतम ngaidunasु लैरिबनी उमदना एलेक्स की टीम अदु उलई मतम असिदा महाकना लेटर अमा इदुना थममी लेटर अदुदा महाकसे मफम असदगी चटले हाइदुना इरगा थममीबनी मदुदगी मखोय मरी अदु बस अमदा तोंगदुना मखोयना चटकदुरबा मफम अदुदा लाअमी मार्लिन अदुसु मखोयगी मनाक्ता लाअमी अदुगा बस ड्राइवर अदु महाकना कंट्रोल तौखिरमी मता असिदा मार्लिनना लेंसका वरी साननबा तौरमी अदुबु लेंसनादी मार्लिनदा महाक निथिजना वरी अदु सारमदे सिगी मतुंगदा बस अदु खामलबा मतुंगदा मखोय मरीदा मार्लिनना लानमी अमना करंबली चटकनी हाइबदु मखोयदा तंबिरमी दुगा नखोयना यामना नुसिबा मी अदुदी नखोयना रेस्पेक्ट तौगदबनी नखोयना कैदौनुंगदा फत्तबा थबा असि तौबा यादे दुगा नखोयना मतम चुप्पदा अफबा वादा ngangadabani aduga nakhoigi thongna asi hanba leiroidabani sigi matungda मार्लिनना मखोय मरी अदुबु ngasai mahakna thorakhiba pillar gi stone myam leiba mafam aduda puduna chatkhirami दुगा महाकना यामना लापा मफम अदु टेलीपोर्ट तौरबा मतुंगदा मखोयना मफम अदुदा चटकदौरिबनी खोयना नुंग अदुगी मनाक्ते यौरबा कांदाददी मार्लिनना हाकी मैजिक की पावर अदु सिजिनरगा नुंग अनी अदुगी कारक्ता चंखिरमी मसी उबा मतमदा मखोय मरी अदुदी ngaktuna yengaga leizarami एलेक्स अमदी मखोयगी पार्टी दुना चंगपा मतमददी मखोयना चटकदौरिबा डेस्टिनेशन अदु माइल कुमरी वातुना लेरमी हाइरबा मतम असिदा मार्लिनना मखोय मरीदा
ꯂꯥꯟꯃꯤ ꯑꯃꯅ ꯑꯣꯏꯕꯒꯤ ꯂꯤꯆꯠ ꯁꯥꯖꯠꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯇꯝꯕꯤꯔꯝꯃꯤ ꯑꯗꯨꯒ ꯃꯔꯂꯤꯟꯅ ꯃꯈꯣꯏ ꯃꯔꯤꯅ ꯄꯥꯏꯅꯕꯒꯤꯗꯃꯛꯇ ꯃꯍꯥꯛꯀꯤ ꯃꯦꯖꯤꯛ ꯄꯥꯋꯔ ꯁꯤꯖꯤꯟꯅꯗꯨꯅ ꯊꯥꯡ ꯃꯔꯤ ꯑꯃꯁꯨ ꯊꯣꯛꯍꯜꯂꯝꯃꯤ ꯃꯈꯣꯏ ꯃꯔꯤꯗ ꯊꯥꯡꯁꯤꯡ ꯑꯗꯨ ꯄꯤꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯃꯔꯂꯤꯟꯅ ꯃꯦꯖꯤꯛꯀꯤ ꯄꯥꯋꯔ ꯑꯃ ꯁꯤꯖꯤꯟꯅꯗꯨꯅ ꯎ ꯄꯥꯝꯕꯤ ꯑꯃꯕꯨ ꯍꯤꯡꯒꯠꯍꯜꯂꯝꯃꯤ ꯍꯥꯏꯔꯤꯕ ꯎꯁꯤꯡ ꯑꯗꯨꯅ ꯃꯈꯣꯏꯅ ꯄꯥꯏꯔꯤꯕ ꯊꯥꯡꯁꯤꯡ ꯑꯗꯨ ꯃꯇꯧ ꯀꯔꯝꯅ ꯁꯤꯖꯤꯟꯅꯒꯅꯤ ꯍꯥꯏꯕꯗꯨ ꯇꯥꯛꯄꯤꯔꯝꯃꯤ ꯁꯤꯒꯤ ꯃꯇꯨꯡꯗꯗꯤ ꯃꯔꯂꯤꯟ ꯑꯗꯨ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯠꯈꯤꯔꯝꯃꯤ ꯑꯦꯂꯦꯛꯁ ꯕꯤꯗꯔ ꯂꯦꯟꯁ ꯑꯃꯗꯤ ꯀꯥꯌꯦ ꯃꯈꯣꯏ ꯃꯔꯤꯅ ꯊꯥꯡ ꯑꯗꯨ ꯇꯝꯗꯨꯅ ꯂꯩꯔꯤꯉꯩ ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯣꯔꯒꯥꯅꯥ ꯍꯥꯏꯔꯤꯕ ꯐꯠꯇ꯭ꯔꯕ ꯋꯤꯆ ꯑꯗꯨꯅ ꯄꯥꯝꯕꯤꯁꯤꯡ ꯑꯗꯨꯗ ꯕ꯭ꯂꯦꯛ ꯃꯦꯖꯤꯛꯀꯤ ꯁꯛꯇꯤꯀꯌꯥ ꯊꯥꯖꯤꯜꯂꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯦꯂꯦꯛꯁꯀꯤ ꯄꯥꯔꯇꯤꯁꯤꯡ ꯑꯗꯨꯗ ꯎ ꯄꯥꯝꯕꯤ ꯑꯗꯨꯅ ꯑꯣꯏꯅ ꯑꯦꯇꯦꯛ ꯇꯧꯁꯤꯜꯂꯛꯑꯝꯃꯤ ꯑꯩꯈꯣꯏꯒꯤ ꯑꯁꯤꯒꯨꯝꯂꯕ ꯐꯥꯏꯠ ꯑꯁꯤꯗ ꯎ ꯄꯥꯝꯕꯤ ꯑꯗꯨꯅ ꯑꯦꯂꯦꯛꯁ ꯑꯗꯨ ꯐꯥꯖꯟꯈꯤꯔꯝꯃꯤ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯑꯦꯂꯦꯛꯁꯅ ꯂꯦꯟꯁ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯇꯦꯡ ꯄꯥꯡꯕꯤꯅꯕ ꯀꯧꯕ ꯃꯇꯝꯗꯗꯤ ꯂꯦꯟꯁꯅ ꯑꯦꯂꯦꯛꯁꯀꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯑꯦꯂꯦꯛꯁꯄꯨ ꯀꯟꯕꯤꯕꯒꯤ ꯃꯍꯨꯠꯇ ꯑꯦꯂꯦꯛꯁꯅ ꯄꯥꯏꯔꯤꯕ ꯊꯥꯡ ꯑꯗꯨ ꯃꯍꯥꯛꯅ ꯃꯨꯜꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯦꯟꯈꯤꯔꯝꯃꯤ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯇꯧꯔꯤꯕ ꯑꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯒꯤ ꯃꯔꯝꯗꯤ ꯂꯦꯟꯁꯅ ꯑꯦꯂꯦꯛꯁꯀꯤ ꯁꯣꯜꯖꯔ ꯑꯣꯏꯁꯟꯅꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯑꯦꯂꯦꯛꯁꯀꯤ ꯃꯐꯝꯗ ꯂꯩꯔꯤꯕ ꯊꯥꯡ ꯑꯁꯤ ꯂꯧꯅꯕꯒꯤꯗꯃꯛꯇ ꯃꯍꯥꯛꯅ ꯀꯗꯔ ꯐꯗꯔ ꯇꯧꯕ ꯑꯣꯏꯔꯝꯃꯤ ꯃꯇꯥꯡ ꯑꯁꯤꯗ ꯃꯔꯂꯤꯟꯅ ꯃꯈꯣꯏ ꯃꯌꯥꯝꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯎ ꯄꯥꯝꯕꯤꯁꯤꯡ ꯑꯗꯨꯅ ꯐꯥꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨ ꯃꯍꯥꯛꯀꯤ ꯃꯦꯖꯤꯛꯀꯤ ꯄꯥꯋꯔ ꯁꯤꯖꯤꯟꯅꯗꯨꯅ ꯂꯣꯏꯅ ꯀꯜꯂꯝꯃꯤ ꯂꯤꯟꯁꯨ ꯃꯍꯥꯛꯀꯤ ꯃꯦꯖꯤꯛꯀꯤ ꯄꯥꯋꯔꯁꯤꯡ ꯑꯗꯨ ꯁꯤꯖꯤꯟꯅꯔꯨꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯥꯛꯀꯤ ꯍꯛꯆꯥꯡ ꯑꯗꯨ ꯌꯥꯝꯅ ꯁꯣꯛꯆꯜꯂꯝꯃꯤ ꯁꯤꯒꯤ ꯃꯇꯨꯡꯗ ꯃꯔꯂꯤꯟꯅ ꯃꯈꯣꯏꯁꯤꯡ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯃꯊꯪꯒꯤ ꯊꯕꯛ ꯑꯗꯨꯗꯤ ꯅꯈꯣꯏ ꯅꯁꯥꯅ ꯇꯧꯖꯒꯗꯕꯅꯤ ꯃꯔꯝ ꯑꯁꯤꯅ ꯅꯈꯣꯏꯁꯤꯡ ꯑꯁꯤ ꯑꯥꯏꯂꯦꯟ ꯑꯃꯗ ꯊꯦꯡꯅꯔꯁꯤ ꯍꯥꯏꯔꯝꯂꯕ ꯃꯇꯨꯡꯗ ꯃꯔꯂꯤꯟ ꯑꯗꯨ ꯃꯀꯨ ꯑꯃ ꯑꯣꯜꯂꯒ ꯄꯥꯏꯔꯒ ꯆꯠꯈꯤꯔꯝꯃꯤ ꯑꯦꯂꯦꯛꯁꯅ ꯂꯦꯟꯁꯇ ꯃꯍꯥꯛꯀꯤ ꯊꯥꯡ ꯑꯗꯨꯕꯨ ꯑꯃꯨꯛ ꯍꯟꯅ ꯄꯤꯔꯛꯅꯕ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯂꯦꯟꯁꯅꯗꯤ ꯊꯥꯡ ꯑꯗꯨ ꯑꯦꯂꯦꯛꯁꯇ ꯄꯤꯔꯛꯑꯣ ꯍꯥꯏꯕ ꯌꯥꯔꯝꯗꯦ ꯃꯁꯤꯒꯤꯗꯃꯛ ꯂꯦꯟꯁ ꯑꯃꯗꯤ ꯑꯦꯂꯦꯛꯁ ꯃꯈꯣꯏ ꯑꯅꯤ ꯃꯐꯝ ꯑꯁꯤꯗ ꯐꯥꯏꯠ ꯇꯧꯔꯝꯃꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯐꯥꯏꯠ ꯇꯧꯕ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯦꯛꯁꯀꯦꯂꯤꯕꯔ ꯍꯥꯏꯔꯤꯕ ꯊꯥꯡ ꯑꯗꯨ ꯃꯐꯝ ꯑꯁꯤꯗ ꯇꯦꯛꯑꯝꯃꯤ ꯃꯔꯝ ꯑꯁꯤꯅ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯃꯐꯝ ꯑꯁꯤꯗꯒꯤ ꯍꯟꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯔꯝꯃꯤ ꯍꯥꯏꯔꯤꯕ ꯇꯟꯖꯥ ꯑꯁꯤꯗꯗꯤ ꯑꯦꯂꯦꯛꯁꯇꯤ ꯊꯧꯅꯥ ꯍꯟꯗꯕꯤꯗ ꯃꯍꯥꯛ ꯃꯐꯝ ꯑꯁꯤꯗꯒꯤ ꯍꯜꯂꯣꯏ ꯍꯥꯏꯗꯨꯅ ꯇꯧꯔꯝꯃꯤ ꯃꯍꯥꯛꯀꯤ ꯂꯥꯏꯔꯤꯛ ꯑꯗꯨ ꯄꯨꯊꯣꯛꯑꯕ ꯃꯇꯨꯡꯗ ꯑꯦꯂꯦꯛꯁꯅ ꯂꯥꯏꯔꯤꯛ ꯑꯗꯨ パꯍꯧꯔꯛꯑꯝꯃꯤ ꯑꯦꯂꯦꯛꯁꯅ ꯂꯥꯏꯔꯤꯛ ꯑꯗꯨ ꯄꯥꯕ ꯃꯇꯝꯗ ꯃꯍꯥꯛꯅ ꯈꯪꯉꯝꯃꯤ ꯊꯥꯡ ꯑꯁꯤ ꯂꯦꯗꯤ ꯑꯣꯐ ꯗ ꯂꯦꯛ ꯍꯥꯏꯔꯤꯕ ꯑꯁꯤꯅ ꯉꯥꯛꯇꯨꯅ ꯂꯩ ꯍꯥꯏꯕ ꯑꯁꯤ ꯃꯔꯝ ꯑꯁꯤꯅ ꯑꯦꯂꯦꯛꯁꯅ ꯂꯦꯗꯤ ꯑꯣꯐ ꯗ ꯂꯦꯛ ꯍꯥꯏꯔꯤꯕ ꯄꯥꯠ ꯑꯗꯨꯗ ꯂꯦꯞꯄꯕ ꯃꯇꯨꯡꯗ ꯂꯦꯛ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯅꯍꯥꯛꯅ ꯑꯩꯍꯥꯛꯁꯦ ꯑꯁꯦꯡꯕ ꯂꯤꯗꯔ ꯑꯃꯅꯦ ꯍꯥꯏꯅ ꯈꯟꯕ ꯇꯥꯔꯕꯗꯤ ꯊꯥꯡ ꯑꯗꯨ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯍꯟꯅ ꯄꯤꯕꯤꯌꯨ ꯃꯇꯥꯡ ꯑꯁꯤꯗ ꯏꯁꯤꯡ ꯃꯅꯨꯡꯗꯒꯤ ꯈꯨꯠ ꯑꯃ ꯊꯤꯡꯀꯠꯂꯛꯑꯝꯃꯤ ꯍꯥꯏꯔꯤꯕ ꯈꯨꯠ ꯑꯁꯤꯅ ꯑꯦꯂꯦꯛꯁꯇ ꯑꯦꯛꯁꯀꯦꯂꯤꯕꯔ ꯍꯥꯏꯔꯤꯕ ꯊꯥꯡ ꯑꯗꯨ ꯄꯤꯔꯛꯑꯝꯃꯤ ꯃꯔꯝ ꯑꯁꯤꯅ ꯂꯦꯟꯁꯅ ꯈꯪꯕ ꯉꯝꯃꯝꯃꯤ ꯃꯗꯨꯗꯤ ꯑꯦꯂꯦꯛꯁ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯑꯁꯦꯡꯕ ꯃꯈꯣꯏꯒꯤ ꯅꯤꯡꯊꯧ ꯍꯥꯏꯕꯗꯤ ꯂꯤꯗꯔ ꯑꯃꯅꯦ ꯍꯥꯏꯕ ꯑꯁꯤ ꯑꯗꯒꯤ ꯂꯦꯟꯁꯅ ꯃꯍꯥꯛꯅ ꯇꯧꯈꯤꯕ ꯑꯁꯣꯏꯕꯁꯤꯡ ꯑꯗꯨ ꯑꯦꯂꯦꯛꯁꯀꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯃꯍꯥꯛꯄꯨ ꯉꯥꯛꯄꯤꯅꯕ ꯍꯥꯏꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯑꯦꯂꯦꯛꯁ ꯂꯦꯟꯁ ꯀꯥꯌꯦ ꯑꯃꯗꯤ ꯕꯤꯗꯔ ꯃꯈꯣꯏꯁꯤꯡ ꯑꯁꯤ ꯇꯤꯝ ꯑꯃ ꯁꯦꯝꯗꯨꯅ ꯆꯠꯈꯤꯔꯝꯃꯤ ꯃꯈꯣꯏꯅ ꯁꯨꯝ ꯂꯥꯛꯄ ꯃꯇꯝꯗ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯇꯥꯁꯟꯈꯤꯔꯝꯃꯤ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯁꯒꯣꯜ ꯊꯧꯗꯨꯅ ꯑꯉꯥꯡ ꯈꯔ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯂꯥꯛꯑꯝꯃꯤ ꯑꯗꯨꯒ ꯑꯉꯥꯡꯁꯤꯡ ꯑꯗꯨꯅ ꯑꯦꯂꯦꯛꯁꯀꯤ ꯄꯥꯔꯇꯤ ꯑꯗꯨꯗ ꯁꯒꯣꯜ ꯈꯔꯁꯨ ꯄꯤꯕꯤꯔꯝꯃꯤ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯣꯏꯈꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯣꯔꯒꯥꯅꯥꯒꯤ ꯂꯥꯟꯃꯤ ꯃꯌꯥꯝ ꯑꯃ ꯂꯩꯕꯥꯛ ꯃꯅꯨꯡꯗꯒꯤ ꯃꯈꯨꯠ ꯊꯤꯡꯀꯠꯂꯛꯑꯝꯃꯤ ꯃꯣꯔꯒꯥꯅꯥꯒꯤ ꯂꯥꯟꯃꯤ ꯃꯌꯥꯝ ꯑꯗꯨꯅ ꯃꯈꯣꯏꯕꯨ ꯇꯥꯟꯅꯔꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯦꯂꯦꯛꯁ ꯑꯃꯗꯤ ꯑꯦꯂꯦꯛꯁꯀꯤ ꯄꯥꯔꯇꯤ ꯑꯗꯨ ꯌꯥꯝꯅ ꯀꯟꯅ ꯆꯦꯜꯂꯛꯑꯝꯃꯤ ꯃꯈꯣꯏꯅ ꯁꯨꯝ ꯆꯦꯜꯂꯛꯄ ꯃꯇꯝꯗ ꯃꯈꯣꯏꯅ ꯆꯦꯜꯂꯛꯏꯕ ꯂꯝꯕꯤ ꯑꯗꯨ ꯂꯣꯏꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯃꯃꯥꯡꯗ ꯌꯥꯝꯅ ꯆꯥꯎꯔꯕ ꯂꯣꯛ ꯑꯃ ꯂꯩꯔꯝꯃꯤ ꯃꯗꯨꯗꯒꯤꯗꯤ ꯑꯦꯂꯦꯛꯁꯅ ꯃꯈꯣꯏꯒꯤ ꯄꯥꯔꯇꯤ ꯑꯗꯨꯗ ꯂꯣꯛ ꯑꯗꯨꯗ ꯆꯣꯡꯊꯔꯛꯅꯕ ꯍꯥꯏꯔꯝꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛ ꯂꯣꯛ ꯑꯗꯨꯒꯤ ꯃꯈꯥꯗ ꯆꯣꯡꯊꯈꯤꯔꯝꯃꯤ ꯑꯦꯂꯦꯛꯁꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯍꯥꯛꯀꯤ ꯄꯥꯔꯇꯤꯁꯤꯡ ꯑꯗꯨꯁꯨ ꯃꯍꯥꯛꯅ ꯍꯥꯏꯕ ꯂꯣꯏꯅ ꯏꯜꯂꯝꯃꯤ ꯃꯗꯨꯗꯒꯤ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯃꯈꯥꯗ ꯆꯣꯡꯊꯔꯛꯄ ꯃꯇꯝꯗꯗꯤ ꯃꯈꯣꯏ ꯂꯣꯈꯥꯗ ꯇꯥꯗꯕꯤꯗ ꯂꯣꯈꯥꯗꯨꯒꯤ ꯅꯥꯀꯟꯗ ꯂꯩꯕ ꯅꯨꯡꯆꯦꯞ ꯑꯃꯗ ꯂꯣꯏꯅ ꯌꯥꯟꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯕꯨ ꯃꯣꯔꯒꯥꯅꯥꯒꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯗꯤ ꯑꯦꯂꯦꯛꯁꯕꯨ ꯐꯥꯅꯕꯒꯤꯗꯃꯛ ꯂꯣꯈꯥꯗ ꯆꯣꯡꯊꯔꯛꯄ ꯃꯇꯝꯗ ꯃꯈꯣꯏ ꯐꯥꯗꯨꯗ ꯇꯥꯔꯒ ꯂꯣꯏꯅ ꯁꯤꯔꯝꯃꯤ ꯃꯊꯪꯒꯤ ꯑꯌꯨꯛꯇ ꯑꯦꯂꯦꯛꯁ ꯑꯗꯨ ꯃꯍꯥꯛꯀꯤ ꯑꯟꯇꯤꯒꯤ ꯃꯅꯥꯛꯇ ꯆꯠꯂꯝꯃꯤ ꯃꯍꯥꯛꯀꯤ ꯑꯟꯇꯤ ꯑꯁꯤ ꯃꯍꯥꯛꯀꯤ ꯃꯄꯥꯒꯤ ꯃꯆꯟꯅꯨꯄꯤ ꯑꯣꯏꯔꯝꯃꯤ ꯑꯦꯂꯦꯛꯁꯅ ꯃꯍꯥꯛꯀꯤ ꯑꯟꯇꯤ ꯑꯗꯨꯗ ꯃꯄꯥꯒꯤ ꯃꯔꯝꯗ ꯍꯪꯉꯝꯃꯤ ꯃꯁꯤꯗ ꯑꯦꯂꯦꯛꯁꯀꯤ ꯑꯟꯇꯤ ꯑꯗꯨꯅ ꯑꯦꯂꯦꯛꯁꯇ ꯑꯁꯨꯝꯅ ꯍꯥꯏꯔꯛꯑꯝꯃꯤ ꯅꯍꯥꯛꯀꯤ ꯕꯕꯥ ꯑꯗꯨ ꯖꯨꯗ ꯌꯥꯝꯅ ꯉꯥꯎꯕ ꯃꯤꯁꯛ ꯑꯃꯅꯤ ꯑꯗꯨꯒ ꯅꯍꯥꯛꯀꯤ ꯕꯕꯥ ꯑꯗꯨ ꯑꯐꯕ ꯃꯤ ꯑꯃꯁꯨ ꯅꯠꯇꯦ ꯃꯍꯥꯛꯅ ꯍꯥꯏꯔꯤꯕ ꯋꯥꯁꯤꯡ ꯑꯗꯨꯗꯤ ꯑꯦꯂꯦꯛꯁꯇ ꯇꯥꯔꯝꯗꯦ ꯃꯗꯨꯒꯤ ꯃꯍꯨꯠꯇ ꯑꯦꯂꯦꯛꯁꯅ ꯃꯄꯥꯅ ꯄꯤꯔꯝꯕ ꯂꯥꯏꯔꯤꯛ ꯑꯗꯨ ꯃꯍꯥꯛꯀꯤ ꯑꯟꯇꯤꯗ ꯑꯣꯏꯅ ꯄꯤꯔꯝꯃꯤ ꯃꯇꯥꯡ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯑꯟꯇꯤ ꯑꯗꯨꯅ ꯑꯦꯂꯦꯛꯁꯇ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯑꯁꯦꯡꯕꯃꯛꯀꯤꯗꯤ ꯅꯍꯥꯛꯅ ꯄꯥꯏꯔꯤꯕ ꯂꯥꯏꯔꯤꯛ ꯑꯗꯨ ꯅꯍꯥꯛꯀꯤ ꯅꯄꯥꯅ ꯄꯤꯔꯝꯕ ꯅꯠꯇꯦ ꯅꯍꯥꯛꯀꯤ ꯃꯃꯥꯅ ꯅꯉꯣꯟꯗ ꯄꯤꯔꯝꯕꯅꯤ ꯑꯩ ꯑꯁꯤ ꯇꯥꯕ ꯃꯇꯝꯗ ꯑꯦꯂꯦꯛꯁ ꯑꯗꯨ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ ꯑꯁꯦꯡꯕꯃꯛꯀꯤꯗꯤ ꯑꯦꯂꯦꯛꯁꯅ ꯃꯍꯥꯛꯀꯤ ꯃꯄꯥ ꯑꯗꯨ ꯍꯤꯔꯣ ꯑꯃꯅꯤ ꯍꯥꯏꯅ ꯈꯟꯖꯔꯝꯕꯅꯤ ꯁꯤꯒꯤ ꯃꯇꯨꯡꯗ ꯑꯦꯂꯦꯛꯁꯅ ꯌꯨꯝ ꯑꯗꯨꯗꯒꯤ ꯊꯣꯔꯛꯑꯕ ꯀꯟꯗꯥꯗꯗꯤ ꯕꯤꯗꯔꯗ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯇꯝꯃꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯃꯅꯥꯛꯇ ꯂꯩꯕ ꯂꯥꯏꯔꯤꯛ ꯑꯗꯨ ꯃꯍꯥꯛꯅ ꯂꯪꯊꯣꯛꯈꯤꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯦꯂꯦꯛꯁꯇ ꯕꯤꯗꯔꯅ ꯄꯩꯁꯥ ꯈꯔ ꯄꯤꯔꯝꯃꯤ ꯍꯥꯏꯔꯤꯕ ꯄꯩꯁꯥꯁꯤꯡ ꯑꯗꯨ ꯃꯔꯂꯤꯟꯒꯤ ꯃꯑꯣꯡꯗ ꯃꯍꯥꯛꯅ ꯃꯦꯖꯤꯛ ꯇꯧꯗꯨꯅ ꯄꯩꯁꯥꯁꯤꯡ ꯑꯗꯨ ꯃꯁꯤꯡ ꯑꯌꯥꯝꯕꯔꯣꯝꯗ ꯑꯣꯟꯊꯣꯛꯑꯝꯃꯤ ꯕꯤꯗꯔꯅ ꯑꯦꯂꯦꯛꯁꯇ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯍꯥꯏꯔꯤꯕ ꯃꯦꯖꯤꯛ ꯇ꯭ꯔꯤꯛ ꯑꯁꯤ ꯑꯩꯅ ꯅꯨꯃꯤꯗꯥꯡ ꯆꯨꯞꯄ ꯃꯇꯨꯝꯗꯕꯤꯗ ꯇꯝꯕꯅꯤ ꯑꯗꯨꯒ ꯕꯤꯗꯔꯅ ꯑꯦꯂꯦꯛꯁꯇ ꯑꯁꯨꯝꯅꯁꯨ ꯍꯥꯏꯔꯝꯃꯤ ꯅꯍꯥꯛꯁꯦ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯀꯩꯗꯧꯅꯨꯡꯗ ꯊꯧꯅꯥ ꯍꯟꯒꯅꯨ ꯃꯇꯥꯡ ꯑꯁꯤꯗ ꯂꯦꯟꯁ ꯑꯃꯁꯨꯡ ꯀꯥꯌꯦ ꯃꯈꯣꯏ ꯑꯅꯤ ꯑꯗꯨꯁꯨ ꯑꯦꯂꯦꯛꯁꯀꯤ ꯃꯅꯥꯛꯇ ꯂꯥꯛꯑꯝꯃꯤ
Lance amasung Kaye makhoi ani nasu Alex pu thongna pibirami matang asida Marlin laktuna Alex ang sai langthokiba larik adu khunjanduna mangonda amuk pibirami larik adudagi Alex na Castle gi maramda su parami masigi matungda ngasai bidarna paisa mayam ama thonkiba aduna makhoi gi helmet amasung makhoi gi dress kya lerami sigi matungda makhoi na Castle aduda chatpa matamdadi Castle aduda thong mayam ama panduna leramba du makhoi na urami dubu Alexi mafamda leiriba thang adunadi asengba thong adu takpirami aduga makhoi na thong adu hangtoba matungda makhoi na underground gi mafam amada chatkirami sengba makidi makhoi na chaliba adu Morgana gi mafamda chatlibani makhoi na sum lakpa matamda Morgana gi u pambi mayam ama hobaduna Bidar Lance amadi Kaye makhoi ahumbu phajankirami hariba matam asidadi Alex di mafam adudagi nathoktu ne yamna kana senkirami sumna Alex na yamna kana sela ba matungda mahakti Morgana gi manakti yorami matam masida Morgana na Alex ta sumna haira ami mafam masigi asengba kingdom adu nahak nate aihakni duga nahak ke nafamda leiriba thang adu loroba matungda mafam masida leiriba miyoi sing asi aina loina hatokani madudagi di Alex amadi Morgana makhoi ani mafam masida fight toromi ngahak fight toroba matungda Morgana gi asengba saktam adu onthora ami asi uba matamda Alex adu kibadagi Morgana da surrender toromi Alex na sumna surrender toropagi mong asi Morgana na uba matamda Morgana su thajarami madudagi di Morgana na Alex ki manakta thang adu lowa changpa matamdadi Alex na pariba thang aduna Morgana gi thabak aduda thinjanlami Morgana gi thabak aduda thang ne hek thinjanba matam adudadi ngasai ge Alex ki mamanaba mayam mama u pambi sing aduna phajanduna thamkiba adu loina thadora ami dudagi di makhoi mari adu mafam adudagi yamna kana jenthora ami aduga makhoi mari adu mai pa e haiduna makhoi harauduna lejerami masigi matungda makhoi na bus adu tongduna makhoi gi memda hala ami Alex ti ngasai mahaki mama aduda saukhibana maram oraga mahaki mama da koramda bida mahaki kada sangtuna tumduna lerami numit asigi nongalakpada Alex na makeup thoroppa matamdadi mahaki yumgi akoiba sing aduda u mara mayam amana yum yauna yesanduna leramba du mahakna urami matang asida Alex ki manakta Marlin laktuna asumna hairami nahakna Morgana bu hale mai pakle hairiba du Morgana du kaidungnungda siroi mahak tu mafam adudagi mangkhibani Linda Alex na sumna haira ami Morgana adudi nangna haibigi matung ina aina hatkibani sida Alex na khanga ami madudi asengba soldier ma oigi haiba tarabadi asengba wasing adu loina haigadabani adubu Alex ti mahaki mama phawa unaramdabida mahaki kada sangtuna tumbagi oiduna lerami madudigi Alex adu mahaki mama gi manakta yamna tuna chenduna asengba sing adu mahaki mama da loina hairami tuga Alex na mangonda karigidamakta asengba achumba sing adu haidribano haina hairami masida Alex ki mamana Alex sumna hairami sengba achumba sing adu nangonda haiba tarabadi nahak yamna matha sagani haibagidamak aina nangonda haidabani madudagi di Alex amasung Alex ki mama makhoi anina barum da sangaba matungdadi isingi lai aduda makhoi gi thang adu amukhana pibiraknaba hairami barum adugi irujabangi tab adurigi khut ama thingkalaktuna Alex ta Excalibur hariba thang adubu amukhana piraami si uba matamda Alex ki mama aduji yamna ngaami masigi matungda makhoi gi party adu round table da phamduna wari kya khanarami Alex ta makhoi gi team aduda haujikti ai nakhoi ga loinana punna leiragani hariba matam asida Marlin laktuna Marlin na asumna haira ami Surya graha hariba numit asidadi numidangi matam chu oide aduga nungthingi matam chu oide matam asidadi Morgana hariba traba wits adu mahaki sakti adu yamna henkalaktuna mahak mafam asida soidana maki lakani ramasina matam aduda aikhoi mangaga Morgana ga lan sokna bahaiba si aikhoi da yamna awaba oigani dudagidi makhoi sing adu wari khanaraba matungda makhoi na asumna khanarami madudi makhoi gi school adu Castle amagi mongda semna bahairami dugi matungda makhoi mayam adu pullaba matungda Morgana ga fight tongna basu makhoi wari khanarami mathangi sinda Marlin na makhoi gi school gi principal adubu control torba matungda school gi satra sing aduga punna lehelami Alex na makhoi gi satra mayam aduda wari pumba du loina lirami adum oinamak school asida leiriba satra sing aduna di thajadabida maonda loina noksala ami tramayam aduna thajaraktrabanina Marlin na makhoi mayam gi mamangda usiki mongdo onthora ami masi uba matamda leiriba satra sing aduna chu Alex na hariba sing adu loina thajarami digidi satra mayam aduna school da trap kya semami aduga school aduda Morgana gi lanmi sing adubu hide tongnabagi damakta satra mayam adu laami pamasida Morgana gi lanmi mayam amsu laami adubu makoina semiba trap adugi matengna car thoroktuna Morgana gi lanmi sing adubu thomduna hatoami leiraba matungdadi makoi car sing adu loina thomjanabadagi boyadabida mapamasida leirami
Madugi matungdagidi Morganagi lanmi myam adu school adugi manungda loina changa ami school adugi manungda changa iba Morganagi lanmi myam adubu satra mayam aduna ang amadi mafam asida leiramba posai kyana thom duna hato ami Morgana su mahaki asengba saktam aduda mafam asida laami Morganagi saktam asi hek yengba matamda dragon amagi mongda su toromi aduga mahaki mayadagi su mai kya kamai len samsung kai makhoi anina dragon adugi makta thori punselami Marlin na su Morgana da attack kya toromi adum oinamak Morgana na Marlin da onchalaktuna mangondo ina attack kya toksala ami asumna Morgana na attack torokpa asina maram orga Marlin adu soktuna laimai da taraga lerami tanza asida Alex team adu chensilaktuna Marlin da special oiba soup ama pitha ami hairiba soup asi skin amasung bone semba soup amani soup asi thaba matung dadi Marlin adu yamna kankhala ami aduga Marlin na maki magic ki shakti edu sizinaduna mafam asida yamna chawa cyclone ama semami cyclone adugi mateng na Morgana adu mahakna phajanaba toromi Morgana su cyclone adugi manungdagi yamna kan thoroknaba tawduna leirami adubu tanja asida Alex na building adugi atopa nakalamagi awangba saukta kakhalaga cyclone adugi manungda leiriba Morgana adugi hakchangda chongchelaktuna tongselami aduga Alex ki masada yauriba sakti leiriba thang aduna Morgana gi mang adu kakthatuna mafam asida Morgana adubu hato omi Morgana aduna sikhibina maram orga mahaki lanmi myam adusu mafam asida loina sirami aduga Surya Graha adusu matang asida fakhirami sumna Alex ki party aduna Morgana adu halaba matungda makhoina lan adu ngamkirami school asida leiba sata mayam aduna su harauba phongto ami Mathangi sinda Alex Bidar Lens amadi kaye makhoi marina lake amagi manakta laktuna Marlinda bai haina bagidamakta leptuna leirami makhoi mari adusu Marlin bu kaina ni haiba aduda makhoi yamna emotional oiduna leirami dudagi Marlinna makhoi mari da asumna haibirami ekhogi Prithvi asida asumba awana mayam asi thoroktana bagidamakta nakhoina fight sing asi haiduna leigadabani wayasi hairamlaba matungda Marlinna Alex ta larik ama pirami haiba larik asi mamangdadi King Arthur gi wari iduna leirambani adubu haujik piramliba larik asidi Alex gi wari oina iduna yawraga leirami Alex adusu Lady of Lake adu kauduna mahangna pairamba thang adu lake adu da mukpi khirami hairiba sinasi ulaba matungda fajaraba The Kid Would Be the King hairiba movie asi matang saida losen khirami karigumba ngasi gi aigi explanation asida soikhiba lankiba yawrabasu mayamna ngakpiu ngasi gi di matang saida kainarasi duga mayamda karigumba amta haijaramge madudi with hairiba animated movie asi kanagumana yengbiningba tarabadi animation asi gi explanation gi link adu aina description da hapcharamge mayamna description da yawba link adu da changbiduna animation asigi wari busu tabiramu